इंडिया की मियाम लेंगाक्ति इंग 2014 दगी बीजेपी के लेंगाकना लाखरबा मतुंगदा तपना तपना ममी समलकले हाइबसी लेबाक असिगी अखंग अहि कया मना लेप्तना मोट पिनरकली इंडिया बु ख्वाइदगी चावबा डेमोक्रेसी चटपा लेबाक अमनी हाइबगी मरमदी एमपी चमंगागा निफु हुमदोय स्टेट अमसुंग यूनियन टेरिटोरी मयाम सिगी एमएलए अपुनबा लिसिंग मरीगा चामगा कुलहुमदोय मुक्नी अदुगा एमएलए सिंग असिना हुमफुदगी चमंगा फावबा लेबाक अदुगी चावबा पिकपगी मतुंग इना लई यूपी दा एमएलए चामरीगा अहुम लई प्रधान की मसिंगना लाख अनिगा मखाई मुक्नी मसिगी मथक्ता म्युनिसिपालिटी अमसुंग जिला परिषद सु लैरी जिला पंचायत 713 अपुनबा ब्लॉक 3,713 मसी पुलपना लाख अनिगा 2,000 चामगा हुमफु हुमदोयनी मसी मुयाम्बा मिहुत खनबा मालेमदा अमत्ता लैते इंडिया दा इथनिक ग्रुप 2,000 की मथक्ता लई अदुबु 97% दी ख्वाइदगी चावबा कांगलुप तरागनी थोयदा लई लाइनिंग लंबीना 2011 की सेंसस के रिपोर्ट की मतुंग इनदी 79.8% दी हिंदू नी इस्लाम ना 14.2% नी क्रिश्चियनिटी ना 2.3% नी सिख ना 1.7% नी बुद्धिज्म अमसुंग जैनिज्म ना 0.7 अमसुंग 0.4 ओई मसीना ताकपदी वाहन थुक लेबा डेमोक्रेसी अमा चंगी अदुबु इंग 2014 दगिदी मसीदा ताइवानबा मवोंग अमदा लाकली मदुदी कम्युनल पॉलिटिक्स अमसुंग क्रिमिनल पॉलिटिक्स ता युमफम ओइरकली लेंगाकबा सिंगदुना लाइनिंग लंबी सिंग असि अचान मिराई नाइबा मिखल की मतमदा मचेत मचेत थुगाइबा मानबा इहौ अमा तौबदना फुरुप अमगी अमसुंग धर्मगी मिंगदा तोखाइबा तौबा मवोंग अमदा तोइना थेंगनरी मसीना अमगा फुरुप मसेन की मरक्ता पुन्ना हिंगमिनबगी लिपुन असि तत्खिबगुमना उरकपा असि नोंगमनोंमा की चौखलगली अदुबु इंडिया की कॉन्स्टिट्यूशन दी सेकुलरिज्म ओइरी इलेक्शन कमीशन नसु मस्जिद ताबगी वफम सिंग असिबु ngang वार्निंग कया मसु पीखिबा लैख्रे तसेंगना डेमोक्रेसी दी फ्रीडम एंड इक्वालिटी हाइबदी मानबा अमसुंग मनिंग तमजबा हाइबसी सांग वांगना यावगदबनी मसिगी मरमदी लेबाक असिदा लाइरबा मी मसिंगना यामी हाइबनी लाइरबा सिंग असि इनकम लाक्तबसी थबक पीदबनी थबक पीरे हाइदुना सेद इरिबा मयामसी चुम्दबा येंगबा चंगी अतोप्पा अमना फ्रीडम लैतबा असिनी फ्रीडम हाइबा असि तौनिंगबा तौबदु खक नत्ते मसाना अथिंगबा खरा अदुम लैगनी थिंगलिबा अदु लोनी ख्वाइदगी फ्रीडम दा सोलिबा असि लैंगा की असोय अंगामदा इबदा ngangbada अथिंगबा चावना लैबा असिनी इंडिया दी लिबरल डेमोक्रेसी की रैंकिंग दा चामगा मरी सुबदा लै मसी यामना सोक्सिल हाइबा ताई अदुगा प्रेस फ्रीडम की रैंकिंग दा इंडिया ना मालेम पुमदा चामगा 58 सुबा रैंकिंग दा लै रिपोर्ट की मतुंग इनदी टर्की पाकिस्तान अमसुंग श्रीलंका ना चामगा 59 चामगा 92 अमसुंग चामगा 50 इंडिया दी हानगी रिकॉर्ड तगी दबन हेलिबनी मसीनी ngasi इंडिया की ओरिबा फिबम हंदक्ति लैंगा की कयात अहुमगी वचुम सूरेबा जुडिशियरी हाइबा असिदगी मसक नायरबा एडवोकेट कया अमना फोंगना ngang masakpasu हौरकले मसीगी मनुंगदा कॉन्स्टिट्यूशन ना मतिक पीबा कनाना सुकु थिंजिनबा ngamdaba यादबा ऑटोनोमस बॉडी कया अमा मनिंग तमना थबक तौबसु उरक्त्रे असिद नतना सेंजा थुमजा तौबा यंगसिनबा लोकपालगी सही मंगा हेलबा फावबदा मिहुत खंदना ngasi फाव थमली करप्शन की थिजिनबा मरी लेनबा डिपार्टमेंट पुंबा लेंगा की अयाबा अमत यावदना केस अमत पाइबसु याद्रे लेंगाक चुपली पाइरिबा अंगम मथौ कया अमनदी मखोयना ngangningबदी ngangbा याबा अदुगा अतोपसिंगना ngangbदी यादबा फाबा पुनबा कया अमगी थौदोक वथु कया अमा इंडिया सिनबा थुंगना ई पाव कया अमदा थेंगनख्रे लेंगा की asoiba सिंग पुथोक्तुना ngangbा इबा प्रेस अमसुंग अखंग अई पुंबा असि अकी अखंग मायोक्नदबा याउद्री असिगुंबा असिदनी डेमोक्रेसी की मसक हेना थिरकपगी मरम ओइरिबा असि मथंगदा बोटा नतबा पांबई कया अमसु सिजिनरकपा असिसु येंगबा याय इंडिया की बोट अयाम्बा पैसा येनबा बोट ममांगदा सेम्बा साबा पोट की ममन हंथहनबा तोंगानबा फुरुप सिंगी येंगलगा स्कीम कया अमसु सेम्बा मसिंग याम्बा बोटरगी धर्मदा युमफम ओइबा थबक मयाम अमा तौरकपा गुंदा थादोकपा नोंगमई पाइदुना बुट कैप्चर तौबा रेगिंग तौबा खुदनिमक असि तौबा तारगदी लेबाक अदु कांगखोंग चाइरे लेबाक अदु लोइरबनी
Maram asinani electoral autocracy ni haiba wafam ama panarakliba asi. Masigi laina asi Manipur asidasu lausilakhrabani. Atopa amana civil society kaya amasu paisinba asisu amani. Paisinba haiba asi khudong chaba piragani. Makhoi loinamak paisinba ngamdabadagi ihau taunaba khara leihogani. Adubu masing yamagi amaga jasinaduna tawfam khangdaba lei. Masigi sumatakta luchingbi singaduna siamba lup mayam amasu yamna lei. Makoi singadudi makoi gi luchingmana haiba du khak tagani tawgani. Masi tasengmadi democracy asida CSO sing aduga political party sing aduga partnership semlaga policy mayam amasu semba amasung madubu thabak oina pangthuknaba hotnabada mating pangba oigadabani. Laingak miyamgi apambagi wangmada oiragana react tawgadabani. Adubu luribadi laingak paduna miyamna pamba thabak amata taroktaba taragadi maduda karamna policy sembada saruk yaba ngamgadori. Democracy asida federalism adugidamakta separation of power and distribution of power asi aduki matik maru oi. Separation of power haiba asi laingaki kayat ahum legislative, executive amasung judiciary ahum asi tungan ba maning tamna thabak tawminaba aduni. Isam samna amaga khut thingjinaba yade. Masigi mawong asi US ki federalism da thingnabigani aikhoi gi house da phammagana legislature ni office da phammagana executive ni aduga judiciary ga mari leinaba judge sing constitution da president na khangani haibani. Tasengmadi prime minister na khanmagumbani. Distribution of power da center amasung state anisi power yanabani. State na tawgadaba aduna state list. Center na tawgadaba subject sing aduna union list. State amasung center na tawba yabana kankera list kawi. Constitution gi taret suba schedule da yauriba subject sing adudi union list da subject marfu dara taret. State ta humfu taruk amasung kankera list da nifu taret ni. Pinariba subject sing asi amaga khut thingjinaba yade. Madumagtada center na marfu dara taret oiraga state na humfu taruk oiriba asi. Center na subject kuntramathoi helaga chatli punna tawba yabada nifu taret lay. Masina hairiba asi center na hena tawba ngaktani. Masigi sumatakta state ki sarukta center na khut thingjinba ngaktani. Masi Manipur da uba phangli. Khudam oina hairabada law and order asi state ki subject ni adubu kuki maitei gi landa Delhi na center gi laingak na kusi tawraga power pumba makhoina paisillaga emergency lauthuktana emergency amagumna thabak tawkhiba ukhre. Mamingna Manipur state ki security da mateng pangna bani haiba. Tasengmadana unified command security advisor khudimak asi CM na oigadaba adu makhoina paisinba asini. Tawriba khudimak asi democracy gi wangmadani. Mathangda asengba federalism dadi nagrik phawba ani laigadabani. State ki nagrik ama center gi nagrik ama Manipur gi oinasu nagrik oiba India gi oinasu nagrik oiba gi mawong aduni. Masina takliba si state adugi power du kayam pithoki amasung ikai khumnei haiba aduni. India gi oinadi center na tawningba tawba aduni. Masi amukke henna Manipur gumba laingakpa na sonba lam aduda henna khut thingjilli. Madugi khudam haibabu mayamna henna ukhre. Khudimak asigi mathakta yengba yaba yamna maru oiba adudi democratic laingakta miyam asi karamba thakta leiri haiba aduni. Chaure hairiba laingakpagi makok sing amasung lo adubu siamliba mihut mayam ama miyam na mikhalda khalakpa ngaktani. Miyam na bukhandraba assembly amasung parliament da thariba chaukri adu phamma ngamba natte. Masita sengna saukatpa democracy gi laibak amadadi miyam na mapuni aduga makhoina paukhulaini haiba asi khangi. Maram masina maram chaba miyam na demand ama tawbada pigalli lumna lowi. Miyam prajahupna strike ama tawbada miyam gi apamani adusu apunma miyam gi ni khallaga pigalli lumna su lowi. Aikhoi gina rally chaliba adu thingba strike tawriba adu phudaba nongmei phawba kapa yauriba aduni. Masi matam amada loi mapu sayepna thaina tawbaduga chap mane. Aduga laingakpa angam mathosing aduna miyambu lumna lawriba matang aduna bot mamangda bot mayada khaktani. Bot mamangda su laingakpana masana haijai makhoibu miyamgi seba tawhallu paukholai ohenbiu haina bot matungdana aina ningthoni haibani. Miyam aduna makhoigi aigi minaini haibani. Asumna miyambu nemba thakda thamba asi
democracy gi lengaki asengba machat natte masi tasengna democracy gi asengba wahan thuk adu leitre haibani politics ki mahutta politics tawrabani politics haiba asidi trick ni haibadi khadrak ni salak ni masi phanaba hidakti miyamna singba aduni khwaidagi singadaba mafam aduna mikhaldani election dani adubu aikoigi miyam asi singba malaga maru oikraba mikhal aduda adum pangthabagi mawong amada hek hek uba phangli